Ngara numida weram phongkiba pandam pause adigi maru oiba pau khara khangasaraka miyamda khudo tamjike Manipur irang sahi ani mapung pharakpaga iroidana pangthopa miyamgi mifamna wadep kaya laukhre kumjali sing aniga subna kun guhumdagi me ahumdagi Manipurda thonglakliba irang asina ngasi sahi ani mapung pharakpaga iroidana Coordinating Committee on Manipur Integrity Kokomina sinduna pangthokiba miyamgi mifam Manipur People's Convention na tunga-tungamba wadep kaya longduna Government of India na wadep sing asi thabo oina pangthokadabani haina Punbagi phirep lauminakhre Manipur miyam saruk yaduna ngasi khumalampakta pangthokiba mifam aduna laukiba wadep singda Manipur gi irang asi India government na lumna laudabaga iroinana atamna thoanbani amade yelaumi singbu karisu laitana khanbane Manipur gi yelaumi singi right safety amade dignity matpane Manipur gi watho asigi laufam thokpa thodang lokhide haiba India government na yajabaga loinana akangnaba matam amagi manungda watho asigi roadmap ama yathokuna tangdu laitaba kangrup furup punamak nungsi janana ingjikna laminaba yanaba singadabane Union Home Minister na Manipur gi irang asibu Meitei amasung Kuki community anigi marakta thokpa isam chamba irang amagum hariba asi miyamna yade Manipur gi watho asida mapalgi khut yaude terrorism amasung extremism yawi haiba miyamna yade Home Minister gi world miyam bulana lamjingduna irang asigi asingma masak losinduna India gi miyamda minambani hainasu mifamna wadep lauke process wa lochilo amasing process forcing choga palepo Indian Constitution na piba fundamental rights sing Manipur gi miyamda fangalo free and safe movement yahallo national highway sing da aye apan yawdana chatpa yahallo free movement yahangani hanilauthokki wafam thabak to ontho amadi law thogaiba amasung anti-peace activities sing tawriba singi mathakta legal action lawgadabani hainasu ngasigi mifamna wadep lauke umang ngak senba amasung opium poppy thaba thingnabaga mari leinaba ngasigi mifamna Manipur gi chingsingda leiriba umangi saruk sing mapu pandabagum paktakngana kokthorakliba ase ain gi wangbada poppy kani thariba singi mathakta chapchabe action lawgadabane Government of India na poppy thaduna armed violence thariba India gi mapan amasung manugi narco terrorism sing yokhatpa teptuna maru phangna muthakadabani hainasu wadep lauke Sing the lady by refugees sing elegant settlement amasung narolda lam khopchilakliba sing Miyam khangna lengang na documentation tawgadabani sasinaba document sing lailik sing phagapagalonyana bian tawgadabani ain kaina changchilakpa sing na lamdam asida demography imbalance to ando na yelawmi singda singnarakliba asi thinggadabani singnarakpa asina istat asigi internet security da sauna akaiba pire haipase khangna thabak paikhatpa hawgadabani Manipur da NRC athubuda thabak to onthokadabani Manipur da charangnaba phibam ama thoaliba elege emergen sing NRC tawtuna makhoiba khandokadabani amasung Indian Constitution gi makhada lana pishiliba khudongchaba sing makhoidagi lathokadabani hainasu ngasigi mifamna wadep lokhe basic human rights ki matangda ngasigi mifamna IDP sing mayumda hanjinhanaba akaknaba matamgi manungda thabak lokhotpaga loinana makhogi hingnaba matik chaba compensation pigadabane resettlement gi mayokta leiraba khudimakki mathakta akanba thabak lokhatkadabane thiba khangdana leirakhiba miyoisingi langla lanjing thedoknaba akhanaba thabak pakhathanba amade laingangna mangkhiba sing asigi chapchaba achumba paudam ama official oina masa masagi imung manungda khusina kadabani loinana matik chaba compensation amade mathau taba mateng pangnaba thorang tawtuna lehawriba imung manunggi awaba sing mengkhakadabani hanasu wadep lokhe lakliba lau pantha asida akiba yawduna thabak suba yanaba thorang lokhakadabani akiba amadi akaiba pirakpada laingangna chapchana mayoknagadabani loina hawkhiba sahi ani asida thokiba ama atapuna maketek chapumba laingangna pugadabani laumi singda pithokpham thokpa walawriba senpham sing athubada pithokadabani amadi India government na Kedanar amadi Amarnath laifam sing ngak senbagum Manipur gi laifam oideba ibudau kauburu amadi thangjing kongba maru yawn atopa maru oiba laifam sing ngak sengadabani karigama warep sing asi akangnaba matam ama khangalaktuna thabak to onthoknaba thorang toroktaba tarabade lamdam asigi miyamna India lengakna miraire amadi naithairaga thamle haina lawbaga loinana miyamna masagi hingjanabagi damak laurokpa amadi paikhalakpa thabaksingda
India government kari mata hairakpa yaroi hainasu ngasigi mifamna warep lawki. Retired IASRK ni maina moderator oidina pangthokiba miyamgi mifam aduda kokomigi convener aduga convention asigi chairman oiriba khoirajam athoba yauna miyoi kayana wangangki. Makha tarakpa paugda Churachandpurda suppression day thorom pangthohanba haibase naungna irang tholokna balengangna yumpham thonbani. Amuko ngasi May 3 Churachandpurda suppression day haiduna thorom pangthohanba haibasi na hongnana irang thoknaba lengangna yumpham thonbani haina lawroidabagi maram leite haina All Manipur United Craft Organization amuko na phongdorakle. Amuko na thadorakpa cherol amada kukisingna Meitei ge mathakta landa aduna Manipur lengangtagi separate administration tanba asida Government of India na sawgapagi miyamna yaningdaba leiringa chairak asida Churachandpur DC su phongna sawgatlabra haibasi aikhoige wahangne. Suppression day thorom singane haina hana lauthoklaba matung siliba thorom asigi permission piba asi Manipur de heina irang thoknaba anawa thausil ama oigani. Masigi sumathakta Ministry of Home Affairs na sinduna nakal ani wari sanaduna waroisin puraknaba hotnariba asida su sathina akaiba piragani. Samna hairabada suppression day gi thorom ama silhanba haibasi Manipur da na hongnina irang thoroknaba yumpham ama lengangna thonbani haina lawrodabagi maram leite haire. Kumja lising aniga sumna kun gahumdagi May 3 All Tribe and Student Union aksumna sinduna Churachandpurda chakhiba lele adu Meitei Bosudo Tribe S lista chanaba Manipur High Court na Manipur government da recommendation ama thanabagi pirakiba directive adugi mayokta sinba lele natte kukijo singi suppression dege lele ama oiramle maram aduna lele chathakiba adugi mathangi sahi lising aniga subna kunga mari dagi hauna kukijo community na suppression dege tharam asi pangthoktuna lakli zero sinhai kumja lising aniga subna kunga homdegi May 3 da chatkiba lele aduda afaba makhalgi khulai paba kukijo terrorist mayam ama yauke hariba numi aduda Manipur da leba asige Vice President lakpa numit ne matang sida lakliba wafam de India gi Vice President lakpa numit aduda lele ama singi mafam kharada chatnabagi permission adu Manipur lengang na maru oina mari leinaba DC singna matau karamna pikhibano haibasini India gi yamna maru oiba lochingba ama lakpa numita lenga ki mayokta chakadaba lele amagi permission pikhiba adu khwaidagi maram chadabane amadi maduna maram oidana Manipur de irang thoklibani haibasi miyamna khangnaraba wafamne kukijo singi organization singna hanadagi hongna May 3 asi makhogi suppression day ge thorom sinkhrabane President rule ge makhada leriba Manipur lenga asige district amagi deputy commissioner na suppression day ge thorom ama simbagi permission pikhiba asi Union Home Minister Amisana kukijo singi mapung oiba demand oiriba Manipur de ge separate administration natraga Legislative Assembly Labor Union Territory ama piyo haiba demand adu khanararoi piraroi haina yamna phongna lauthokhiba adugi mayoktani maramde Union Home Minister Amisana separate administration DC Churachandpurna kukijo sing asi Manipur dagi suppression oire hadina suppression degi thorom pangthokpagi ayaba piri thorom mapung phana pangthokale matang asida lakliba wafamde Union Home Minister gi mathakta DC Churachandpurna lairabra haibasini Manipur da President rule thamlakpa numit marphurni suraba fawba irang losinaba masang oiba thabok paikhapada government na mai onsinba ude Manipur da President rule lakhiba numit kharani aduda Governor na lakhalakpa thabak khara aduda yamna thuna Manipur gi irang asi losinaba thabak paikhalakani haina miyamna khanki adumapu President rule thamlakpada thoidokna yadingdaba utkidabani adubu haujikti Manipur gi irang asi losinaba Manipur gi governor na tawriba thabak khutau aside chai chama tawraba su warosim purakpa ngamgani haiba thajade singi kukijo singna khundaba mafam kharada hauji central amade state ke security force masingdagi kukijo gi khulai paiba miyo singna hena masing yamna leiba mafam si yauri haide makha tarapa pauda Meitei gi lopari kullum kuki singna khoiba haikhre lising aniga sumna kun gahumdagi May 3 dagi haurakhiba irang asida Santi puraknabagi damak lakhiba Central Force singna irang asi hek haurakpadagi Meitei singi lau kuki da uhanduna lakpana handak chahi gi oinasu lau pantha yorakpagi iroinana Meitei gi lau pari kullom kuki singna khoiba haukhre makha tarapa pauda
Meitei Punbagi thajaba mangkhre COTU ꯑꯩꯈꯣꯏꯅ ꯅꯪꯈꯤꯕ ꯇꯝꯊꯤꯔꯕ ꯐꯤꯚꯝ ꯀꯌꯥ ꯑꯗꯨꯅ Meitei ꯐꯨꯔꯨꯞꯀ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ Committee on Tribal Unity COTUꯒꯤ Vice Chairman Amang Soloyꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯦꯃꯣꯐ꯭ꯂꯦꯛꯁ ꯁꯦꯠꯇꯅꯕ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯅꯈꯤꯗ꯭ꯔꯦ꯫ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯕ ꯔꯥꯏꯠꯀꯤ ꯃꯅꯨꯡꯗ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯗꯤꯃꯥꯟ ꯇꯧꯖꯕꯅꯤ꯫ ꯄꯥꯎꯔꯤꯌꯥꯟꯂꯥꯟ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯇꯣꯏꯕꯨꯡꯗ ITLFꯅ ꯁꯤꯟꯗꯨꯅ ꯁꯄꯔꯦꯁꯟ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯅ ꯀꯦꯃꯣꯐ꯭ꯂꯦꯛꯁ ꯁꯦꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯄꯣꯏꯟꯠ 10 ꯊꯝꯗꯨꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯀꯨꯀꯤ ꯖꯣꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯏꯟꯈꯤꯗ꯭ꯔꯦ꯫